Kuki Sangba Tingbagi Mayakta WCKCSO na NS2 da matang kaktaba economic blockade sathaba haukre. Kuki na khangtab ta kaukiba economic blockade na Imphal Dimapur lambida truck mayam panduna leire haide. Foothills Naga Coordination Committee FNCC na Kuki Singge Mayakta kauba ban handoknaba gi matangda yaningdaba phongdokpa oina National Highway 2 da Working Committee of Kuki Civil Society Organization na matam kaktaba economic blockade sathaba haukre. Khudakta economic blockade kausilakibana maram oiraga highway paring asda potsai hondok honjin tauba gari sing longkhang da panduna leire. WCKCSO na nga sayuptagi kaukiba economic blockade ki saruk ama oina Kuki Singna namna khundaba Kangpopi district ki mapam ayambada masing yamlaba Kuki Sing thoraktuna potsai pusilapa gari sing thengki haide Manipur da tangai fadana changdaba yadraba polam sing hando honjin taubagi matangda khwaidagi maroiba lambi ama oiriba National Highway 2 da economic blockade chathakibana maram oiraga state asida potsai phangdabagi khudongsadaba mayoknaraba yai haina thajanare. WCKCSO ge lusing busing na phongdokhibagi matungina Naga singna namna taba Foothills area da Kuki Sing zathuga sen tauba thingkhibagi mayokta tangai fadana National Highway 2 da economic blockade kaukhibane. FNCC na maram sadaba moongda kauriba ban handoktuna Kuki Phuruki Musing athingba mata yaudana chatok sen tauba yahandriba phawba economic ki khongjang handokloi haina so working committee gi lusing ba mana phongdokhe panba yabade Kuki Sing gi mayokta Manipur gi Naga sing na July 18 da ki matam kaktaba ban kaukhibane ban haukrabasu India government gi maikai dagi haujik phawba karigumba wafam amata phongdorokpa leitre. Ban manungda Kangpopi district ki manungchana leiba Makhan khulda leiba maikai adunggi mising yamlaba khunja sing thoraktuna lambi thingbagi khongjang sangsinke khongjang aduda German road amadi Tiger road haina mingthonba lambi semjalakpa yaningde lona yadaba Kuki militant sing gi camp Naga area da thamba yaroi Naga sing gi lamda popi thaba yaroi haibana singba thaba placard kaya khongjang oisingna sizinake. Khongjang aduda Core Committee on Relief and Rehabilitation Jelarong Union, Eastern Liangmai Chief Association, MNYO Pawmai Union, Yellow Phurup asina singbasing luk kaya gi thomi sing su saruk yakhe. Khongjang asiga mari leinana FNCC gi zero lamana hai Kuki Singna paikhalakpa thorang kaya na sing khongsing yada khundariba Naga singda chauna khudongsa da batholakudagi tangai fadana akhanaba thorang asila kholakpane mangjongna na khanghalamba tawdana Naga gi lamda phawraga German road amadi Tiger road semlakpane Naga singi right Sauna Singna Rakle suspension of operation Su group ki game kaya Naga gi lamda saduna khulai matik sana paiba Kuki militant sing thamjilakpana ing tappa phibamda akaiba thokalakle haide. Nakalamuramda FNCC na Home Commissioner ga wari sanari haide Naga gi lamkhai manungda khunda silakpa masung German road Tiger road na singba semjilakpa thawongi mayokta matam kaktana satharaki baban loisil hannaba Foothills Naga Coordination Committee FNCC gi mihut lengakna invitation thaduna hojik all secretariat ta Home Commissioner ga wari sanari haide mamangda su issue asiga mari lenana Home Commissioner ga wari sanaki ba laikhrabani adubu Naga singi apamba adu lengakna khanagani hairaga karimata tawduna leibadagi ban adu handoktana lakhibane ngasagi meeting asida committee asina kauramba ban asi handokhalaga Kuki gi hojik sathariba blockade su loisel hanaba honaraba yai haide. KIA na phajinkhre sing thadoroknaba taksilakle Kachin Independence Army KIA na phajinkhre Naga punama athuba matamda thadokpiraknaba Naga Students Organization KNO na taksilakle lopasina thadorokpa serol amana hai July 19 da KIA na phajiluba Naga Army gi person 16 tek ta kaidana thadorokpada thagatpa phongdoi Naga Army singna paikhiba khulai punama condition amta yaudana pithorakadabane. KIA na Naga 16 thadorokhiba tarabasu July 19 tagi hauna Eastern Naga Defense Army Kusam Naraga, Sinbeyang Township Tagi Naga Naharu Kayamarum Phajinkhre, Hojuk Pawda, Mio Kuntra Hena Paki Bagi report Panglay, Mio Singadu Lobu Amade, Tabok of Hamda, Satpagi Lambi the Paki Bane, Todo Aduna Maram Oiraga, Sinbeyang Township the Leriba Miamda, Sound of Mipaiba, Pokale, Missam Yamna Nomagi, Sinta Pangba Made, Lobuk the Kumduna Tabak Subu Pawkinare, Revolutionary Ethics Wangmada, KIN and Nagami Sam Papagi Tawon Kudak the Lepka the Behind Serolas in a Pondora Clay, OENDA na August amada thadorokiba serol amada yaningdaba phongdokladuna Naga Students Organization na hai maralajadaba micham miyam phabagi matangda yumpham yaudaba wafam kaya phongdorokpa thengnare Naga misam phabagi thodokta KIA amasung ENDA hak thengnana chenai haiba khunja singna phongdorokpadagi mayak sengna khangba ngamlei maramaduna hojik KIA na phajinna thamliba Naga misam punama condition amata yaudana athuba matamda thadorokadabani hainasu Naga Students Organization gi serol sinama khatana phongdorokle.
Asang Kasar Pham Thadokre, Indigenous Peoples Forum Manipur ki President Asang Kasar Pham Thadokre, Hiram Sigi Matang da Asang Kasar na Forum Sigi Vice President da Ibe Serol ama phajinkhre. Serol adu gi matung ina Imphal da World Indigenous Day 2025 pangthokpa gi matang da United Naga Council na phongdorakhiba wafam aduna maram oiraga pham thadokpa gi phirep laukibani haidi. Marak asida hangdona lehauraba Indigenous Peoples Forum Manipur ki President in charge oina Philem Rohan Khankhre, Forum ki General Secretary Ramta Hungbe Neumena thadorokpa serol amagi matung ina Forum ki Executive Council gi mifam pangthoklaba matung da Philem Rohan bu President in charge oina thau puhan khibani haidi. UNC की Presidential Council meeting पांथोक्लकने हारे August 13 दा United Naga Council UNC की Emergency Presidential Council meeting पांथोकदौरे हिरमसगी मतंग दा UNC की General Secretary Barayo Satsang na khuyek piduna thadrokpa serolomna hai Myanmar ga lona bangam koida border fencing khaba amasung free movement regime FMR gi matang da India government pi kiba ultimatum gi matam August 13 da loiga da basi yenglaga Emergency Presidential Council meeting पांथोकना थौरांग लौखलकपने मेफमस दा council na पाइखत kadaba thabak thoram sing khanagadaba laibana tribe ho punamaki president sing saruk yabiyo haidi. Haurang sabal da logi wangmada chalairamba dispo glass saba factory ama phajinkhre plastic ki disposable glass gari mapor ama phare lamsang police station ki manung chanba haurang sabal da logi wangmada chalairamba disposable glass saba ki factory ama ngasi Manipur pollution control board amasung police ki team amana phajinkhre maike domda mari lenabu authority singdagi ayaba amata lawdana dispo glass mayam ama sare habagi paw lakpadagi haukhiba nomani ni asida Manipur pollution control board ki team amana thijin humjinduna lakhibane team maduna ngasi Jumba Adwaida, Maming Mata Amata Tondaba, nameplate Suthetaba Sangamada, disposable glass Mayam Saraga Leramba factory Amatena Kibane, Paus Namakatana High factory to the local Gimio Kara Amasung, non local Gimio Anihum Tabok Suraga Leramba Tenaki, Adobo factory to Gimapu, the Kanan Haba Huzumaki, or in the Sapsana Kangre, upon but the Maduna Mapamadu disposable glass trunk Mapot Amapaga Pangamke, Madugolona glassing Adu Sabagi, raw materials sing Amasung Atay Masak, Matum Sing Soup, Pagat Pangamke, factory Edu Salib the seasonary machine sing adu sis tawkhre namidang waram phawb da factory du da lairiba pot sai sing adugi list khongat pagi thabak sathaba maramna karam polam sing phare haina utkadagi haiba khangdre. Dialysis patients sing da awaba mayok na hale haide private hospital sing da PMJAY scheme gi makada cashless treatment service lab khibana kidney dialysis toriba myo sing da sauna khudong sa da mayok na hale haina nungnang ba phung dokre Manipur Press Club da pawmi sing da unabama da Ukhrul district ki Kasai village da gi as tamarai kawba kidney dialysis patient amana hai August manga da Association of Healthcare Providers India na notice ama thoktuna private hospital sing da PMJAY gi makada cashless treatment tawgi khudong sa fan ke sang laba sahi tararom hena dialysis tawduna lakhibani kidney fail oibana maram oiraga sayol khudinge anirak natraga ahumlak sang naina dialysis tawwa mathok tai adubu PMJAY gi khudong saba phanghandrabanina senthok leijadaba miyosingna dialysis tawwa yauna analayang gi khudong saba kya phanghandre kidney dialysis patient amagi masanupi chongtham Lakshmi Kaubi amana hai laraba imungi miyoy oirubana PMJAY gi khudong saba lauraga matam sangna layangduna lakpane scheme asisana hankhidaba tarbadi dialysis tawda changliba yam senfam puthokpa ngamdabana patient kaya khudong thiningai oide lanai hospital singda layengba phangdrabanina lenga ke hospital da layengna bahonabada khudong chataba kaya maromayo are haina suphungdoki Gaza khudum channa ba warep laukhre haide Israel Defense Force na Gaza City khudum channa ba gi thora ama Israel ge security cabinet na aya ba pikre thorang asina maram oiraga Gaza da makhata na akana mongda khut thonar pa ya ba gi phibam da leide security cabinet ki mifam ama ngasi pung amarom chupna pangthoklaba matung da Gaza City khudum channa na ba ge thorang aya ba pikibane Israel ge Prime Minister Benjamin Netanyahu su ngarang Gaza Street ki mafam puna ma khudum chalaga ne hana phongdok pa laikhrabane